Hi guys, welcome back to my channel. Mayam 2022 gi last numisidi yerum oina thongani ado mayam da su yerum thongba gi recipe share tawjarake. Aigi style da thongba yerum thongba gi recipe ne mayam yerum se mari khak lawre aduga ising hape aduga yerum se hojik phutlani ado mathang mathang yengbiu mayam. Yerum mulle hojik inghalaga thamme maku kho ani maku khok pasidi aina khwaide pamjaba thabakni. Yerum maku khok pase am pame aduga hojik yerum se ꯂꯪꯁꯤꯅ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯈꯥꯏꯕꯣꯛꯇꯥ ꯊꯣꯛꯇꯣꯏꯅꯦ ꯑꯅꯤꯈꯛ ꯑꯃꯅ ꯈꯥꯏꯕꯣꯛ ꯇꯥꯗꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯥꯏꯕꯣꯛ ꯇꯥꯔꯒ ꯊꯣꯡꯉꯅꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯈꯥꯏꯕꯣꯛ ꯇꯥꯔꯒ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯐꯗꯤꯒꯣꯝ ꯑꯁꯤꯁꯤꯡꯁꯦ ꯂꯧꯔꯦ ꯇꯤꯜꯍꯧ ꯑꯅꯤꯈꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ 10 ꯔꯣꯝ ꯑꯗꯒꯤ ꯁꯤꯡ ꯆꯅꯝ ꯑꯁꯤꯁꯤꯡꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ ꯌꯦꯔꯨꯝ ꯊꯣꯡꯕꯗ ꯍꯥꯞꯀꯗꯕ ꯃꯆꯜꯉꯩꯗꯣ ꯁꯤꯒ ꯁꯦꯝꯖꯔꯦ ꯑꯥꯂꯨ ꯑꯗꯨꯒ ꯃꯪꯒꯟ ꯑꯁꯪꯕꯁꯦ ꯈꯔ ꯑꯃ ꯂꯧꯖꯔꯦ ꯑꯥꯂꯨꯁꯦ ꯑꯗꯨꯝ ꯈꯔ ꯆꯥꯎ ꯆꯥꯎꯅ ꯁꯣꯏꯔꯦ ꯑꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯦꯁ ꯂꯩꯔꯦ ꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ ꯎꯠꯆꯒꯦ ꯁꯤꯒ ꯂꯣꯡ ꯏꯂꯥꯏꯆꯤ ꯗꯥꯜꯆꯤꯅꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯇꯦꯖꯄꯥꯠ ꯃꯅꯥ ꯌꯥꯏꯈꯪ ꯍꯥꯞ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯃꯣꯔꯣꯛ ꯑꯀꯨꯞꯄ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯃ ꯖꯤꯔꯥ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯃ ꯑꯁꯤꯁꯤꯡꯁꯦ ꯃꯁꯂꯥꯁꯤꯡꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯥꯞꯄꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗ ꯈꯥꯡ ꯁꯥꯍꯜꯂꯦ ꯊꯥꯎ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯅꯤ ꯊꯥꯎ ꯁꯥꯍꯜꯂꯦ ꯍꯧꯖꯤꯛꯁꯤꯒ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯩꯗꯣ ꯁꯤꯗ ꯊꯥꯎ ꯁꯥꯍꯟꯕ ꯂꯣꯏꯔꯒ ꯌꯥꯏꯈꯪ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯦ ꯍꯥꯞꯄꯒ ꯊꯨꯝ ꯃꯊꯛꯇ ꯆꯥꯏꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯝꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯉꯧꯔꯦ ꯃꯤꯅꯤꯠ ꯑꯃ ꯌꯦꯔꯨꯝꯁꯦ ꯂꯧꯈꯠꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯊꯥꯎꯁꯤꯗ ꯊꯥꯎ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯅꯤ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒ ꯑꯥꯂꯨ ꯍꯥꯞꯆꯜꯂꯦ ꯑꯥꯂꯨ ꯍꯥꯞꯆꯜꯂꯒ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯆꯥꯏꯔꯦ ꯊꯨꯝꯁꯦ ꯈꯔ ꯆꯥꯏꯔꯒ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯉꯥꯏꯍꯥꯛ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕ ꯑꯥꯂꯨꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯥꯂꯨꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 2 ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 3 ꯇꯥꯎꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯇꯥꯎꯕꯅꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯑꯣꯠꯆꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯥꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯑꯥꯂꯨ ꯃꯆꯥꯁꯦ ꯑꯗꯣ ꯑꯥꯂꯨ ꯑꯆꯧꯕꯁꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯨꯟꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯂꯣꯏꯅ ꯀꯣꯛꯈꯠꯂꯅꯤ ꯑꯥꯂꯨ ꯇꯥꯎ ꯂꯣꯏꯔꯒ ꯂꯦꯝꯍꯧꯕ ꯊꯥꯎꯁꯤꯗ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯇꯦꯖꯄꯥꯠ ꯃꯅꯥ ꯂꯣꯡ ꯏꯂꯥꯏꯆꯤ ꯗꯥꯜꯆꯤꯅꯤ ꯃꯣꯔꯣꯛ ꯀꯪꯕ ꯁꯤꯁꯤꯡꯁꯦ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ ꯑꯃ ꯁꯤꯁꯦ ꯐꯖꯅ ꯉꯧꯔꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃ ꯉꯧꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯄꯦꯁꯇꯣ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯈꯔ ꯁꯥꯅ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯃꯣꯔꯣꯛꯁꯦ ꯈꯔ ꯌꯥꯝꯅ ꯄꯦꯁ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯂꯤꯛꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯤꯍꯜꯂꯒ ꯑꯗꯨꯝ ꯌꯥꯏ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 4-5 ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯉꯧꯔꯅꯤ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯣꯠꯆꯗꯣꯏꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 4-5 ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯉꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯗꯤ ꯃꯩꯁꯦ ꯂꯣ ꯇꯧꯔꯒ ꯊꯝꯃꯦ ꯍꯧꯖꯤꯛꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯆꯜꯂꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯤꯛꯁ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤꯗ ꯃꯤꯅꯤꯠ ꯑꯃ ꯉꯧꯔꯅꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯃ ꯉꯧꯔꯅꯤ ꯃꯤꯅꯤꯠ ꯑꯃ ꯉꯧꯔꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯪꯒꯟꯗꯣ ꯍꯥꯞꯆꯜꯂꯅꯤ ꯃꯪꯒꯟ ꯑꯁꯪꯕꯗꯣ ꯑꯗꯨꯒ ꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯪꯒꯟꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯁꯂꯥ ꯃꯍꯤꯗꯣ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯁꯂꯥ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯁꯂꯥꯁꯤꯡꯁꯦ ꯍꯥꯞꯇꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯈꯨꯗꯣꯡꯆꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯁꯂꯥꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5-6 ꯐꯖꯅ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯃꯨꯛ ꯊꯝ ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯧꯔꯒ ꯉꯧꯔꯅꯤ ꯑꯗꯣ ꯃꯁꯂꯥꯁꯤꯡꯁꯦ ꯐꯖꯅ ꯃꯨꯟꯁꯜꯂꯛꯑꯦ ꯃꯄꯥꯟꯗ ꯊꯥꯎ ꯊꯣꯛꯂꯛꯏꯁꯦ ꯃꯁꯂꯥꯁꯦ ꯐꯖꯅ ꯃꯨꯟꯁꯜꯂꯛꯑꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯥꯂꯨꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯃꯁꯂꯥꯁꯤꯁꯨ ꯐꯖꯅ ꯃꯨꯜꯂꯕꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔꯒ ꯍꯥꯞꯆꯔꯅꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯃꯍꯤꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯒ ꯌꯦꯔꯨꯝ ꯍꯥꯞꯆꯜꯂꯅꯤ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯃꯄꯨꯝꯁꯨ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯇꯧꯔꯒꯁꯨ ꯍꯥꯞꯆꯔꯦ ꯇꯪꯈꯥꯏ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯦꯔꯨꯝꯒꯤ ꯔꯣꯁꯁꯦ ꯃꯍꯤꯁꯤꯒ ꯆꯪꯉꯒ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯍꯤꯁꯤꯁꯨ ꯆꯥꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 3-4 ꯁꯧꯍꯜꯂꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯑꯗꯨꯒ ꯁꯦ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯦ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯗ ꯃꯤꯠ ꯃꯁꯥꯂꯥ ½ ꯇꯦꯕꯜ ꯁ꯭ꯄꯨꯟꯒ ꯍꯥꯞꯆꯔꯦ ꯒꯔꯝ ꯃꯁꯂꯥꯗꯤ ꯍꯥꯞꯆꯔꯔꯣꯏ ꯉꯁꯥꯏ ꯑꯩꯅ
ꯉꯁꯥꯏ ꯁꯣꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯞꯆꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯤꯛꯁ ꯇꯧꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ ꯑꯃꯔꯣꯝ ꯊꯝꯃꯦ ꯍꯧꯖꯤꯛꯁꯦꯒ ꯊꯨꯝ ꯍꯥꯞꯄꯅꯤ ꯅꯝꯒꯗꯕ ꯆꯥꯡꯗ ꯑꯗꯨꯒ ꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯤꯅꯤꯠ ꯑꯃꯔꯣꯝ ꯊꯝꯃꯒ ꯑꯗꯨꯒ ꯂꯣꯏꯔꯅꯤ 2022ꯒꯤ ꯂꯥꯁ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯦꯁ ꯐ꯭ꯂꯦꯝ ꯑꯣꯐ ꯇꯧꯔꯅꯤ ꯒꯦꯁ ꯐ꯭ꯂꯦꯝꯁꯦ ꯑꯣꯐ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯒꯤ ꯊꯤꯛꯅꯦꯁ ꯌꯦꯡꯕꯤꯌꯨ ꯐꯖꯅ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯆꯥꯕꯗ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯑꯣꯏꯔꯒꯗꯤ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯥꯕ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯏ ꯕꯥꯏ 2022ꯒꯤ ꯄ꯭ꯂꯦꯠꯁꯦ ꯆꯥꯕꯒꯤꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ